ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDP ꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗꯁꯨ ꯍꯟꯖꯤꯟꯕ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯐꯪꯗ꯭ꯔꯤꯕꯁꯤꯡ ꯑꯁꯤꯗ ꯄꯩꯁꯥ ꯀꯥꯞꯁꯤꯜꯂꯒ ꯀꯗꯥꯏꯋꯥꯏꯗ ꯌꯨꯝ ꯁꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯇꯕ꯭ꯔꯥ? ꯍꯥꯟꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯁꯥꯒꯤ ꯂꯩꯐꯝ ꯈꯨꯟ ꯑꯗꯨꯗ ꯆꯪꯕ ꯌꯥꯔꯕ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯀꯥꯞꯄꯁꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ? ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ? ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯒꯃꯦꯟꯅ ꯄꯤꯔꯝꯃꯤꯕ ꯂꯥꯎꯊꯣꯛꯑꯝꯃꯤꯕ ꯋꯥꯐꯝꯗꯣ ꯃꯈꯥ ꯇꯥꯕ ꯒꯃꯦꯟꯅ ꯃꯗꯨ ꯄꯨꯊꯔ ꯆꯠꯀꯗꯕꯗ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯃꯆꯥ ꯌꯥꯝ ꯇꯥꯗꯦ꯫ ꯍꯥꯏꯕꯗꯤ PR ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯣꯏꯒꯤ ꯉꯁꯤꯒꯤ ꯐꯟ ꯂꯩꯇꯔꯦ, ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯣꯔꯇꯦꯖ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯆꯥꯗꯅ ꯍꯥꯟꯅ ꯂꯥꯎꯊꯣꯛꯈꯤꯕ ꯄꯩꯁꯥꯕꯨ ꯉꯁꯤꯗꯤ ꯄꯩꯁꯥꯗꯣ ꯃꯗꯨ ꯍꯟꯊꯔꯒ ꯄꯤꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯃꯐꯝ ꯍꯥꯏꯕꯁꯦ, ꯌꯨꯝ ꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯌꯨꯝꯗꯨ ꯈꯛꯇ ꯅꯠꯇꯦꯕ ꯆꯥꯛꯏꯁꯦ, ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟ, ꯑꯩꯒꯤ ꯄꯣꯠ ꯆꯩ, ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯦꯕ꯫ ꯃꯈꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯗꯣꯏꯗꯤ ꯌꯨꯝ ꯁꯥꯕꯒꯤ ꯄꯩꯁꯥꯗꯨ ꯈꯛꯇꯅꯦꯕ꯫ ꯐꯔꯦ, ꯌꯨꯝ ꯁꯥꯕꯒꯤ ꯄꯩꯁꯥꯗꯣ ꯃꯣꯏꯅ ꯂꯨꯄꯥ ꯍꯥꯟꯅ ꯂꯥꯈ 5 ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ ꯂꯥꯈ 5 ꯑꯗꯨꯝ ꯐꯤꯕꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝ ꯑꯃ ꯁꯥꯒꯅꯤ, ꯁꯪꯒꯣꯏ ꯑꯃ ꯁꯥꯒꯅꯤ, ꯀꯣꯔꯠ ꯑꯃ ꯁꯥꯒꯅꯤ, ꯆꯥꯛꯁꯪ ꯁꯥꯒꯅꯤ, ꯇꯣꯏꯂꯦꯠ ꯁꯥꯒꯅꯤ, ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯥꯈ 5ꯅ ꯃꯦꯅꯦꯖ ꯇꯧꯕ ꯐꯥꯎꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏꯕꯅꯦꯕ, ꯏꯆꯝ ꯆꯝꯅ ꯁꯥꯕꯗ꯫ ꯑꯗꯨ ꯍꯥꯏꯔꯤꯕ ꯂꯥꯈ 5 ꯐꯥꯎ ꯋꯥꯅ ꯊꯣꯛꯏꯁꯤꯗ ꯂꯥꯈ 3 ꯈꯛꯇꯪ ꯄꯤꯒꯅꯤ ꯍꯥꯏꯔꯒꯗꯤ IDP ꯁꯤꯡꯅ ꯁꯥꯎꯐꯝ ꯊꯣꯛꯑꯦꯕ꯫ ꯑꯗꯨꯅ ꯒꯃꯦꯟ ꯑꯃꯁꯤ ꯋꯥꯈꯜ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯁꯤꯃꯦꯟ ꯕꯦꯒꯇ ꯂꯨꯄꯥ 400ꯀꯤ ꯃꯊꯛꯇ ꯂꯩꯔꯦ, ꯌꯣꯠꯇ ꯌꯧꯈ꯭ꯔꯦ꯫ ꯃꯗꯨ ꯇꯣꯛꯑꯒꯁꯨ ꯑꯩꯈꯣꯏꯒꯤ ꯎ ꯑꯃꯗ ꯄꯩꯁꯥ ꯀꯌꯥꯅꯣ? ꯖꯤꯡꯒꯗ ꯄꯩꯁꯥ ꯀꯌꯥꯅꯣ? ꯁꯤ ꯍꯣꯠꯂꯒ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯦ IDP ꯁꯤꯡꯗ ꯄꯩꯁꯥꯁꯦ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯀꯥꯞꯁꯤꯟꯕꯁꯤꯁꯨ ꯃꯁꯤ ꯇꯁꯦꯡꯅ ꯀꯅꯥꯒꯨꯝꯕ IDP ꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯀꯥꯞꯄꯛꯑꯕꯅꯤꯅ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯂꯩꯔꯤꯕ ꯄꯩꯁꯥꯗꯣ ꯃꯥꯒꯤ ꯑꯅꯥ ꯑꯌꯦꯛꯅꯤ ꯈꯪꯗꯦ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯅꯤ ꯈꯪꯗꯦ, ꯃꯥ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯁꯤ꯫ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯌꯨꯝꯗꯨꯗꯤ ꯁꯥꯍꯧꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯔꯤꯁꯦꯇꯜ ꯇꯧꯕ ꯌꯥꯒꯅꯤ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜ ꯚꯤꯂꯦꯖ, ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ IDP ꯁꯤꯡꯒꯤ ꯂꯩꯐꯝꯁꯦ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯁꯦ ꯃꯥꯟꯅꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯇꯦꯝ ꯑꯃꯗ ꯁꯔꯀꯥꯔꯅ ꯂꯥꯈ 5 ꯆꯪꯅ ꯐꯖꯅ ꯁꯥꯕꯤꯔꯒ ꯅꯣꯏ ꯌꯨꯝꯁꯦ ꯍꯟꯖꯤꯟꯕ ꯌꯥꯔꯦ, ꯅꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯤꯐꯥꯎꯗꯤ ꯁꯥꯔꯦ, ꯇꯣꯏꯂꯦꯠ ꯑꯃ ꯍꯥꯞꯄꯦ, ꯂꯦꯇꯤꯟ ꯑꯃ ꯍꯥꯞꯄꯦ, ꯑꯗꯨ ꯆꯥꯛꯁꯤꯡ ꯑꯃ ꯌꯥꯎꯔꯦ, ꯌꯨꯝ ꯑꯃ ꯌꯥꯎꯔꯦ, ꯃꯁꯤꯗꯩꯁꯤꯗ ꯑꯋꯥꯠ ꯑꯄꯥꯅ ꯑꯩꯈꯣꯏꯅ ꯇꯧꯔꯣ, ꯇꯥꯡ ꯑꯁꯨꯛꯇꯩ ꯍꯟꯖꯤꯟꯕ ꯌꯥꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯃꯣꯗꯦꯜ ꯚꯤꯂꯦꯖ ꯑꯃ ꯑꯣꯏꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯅ ꯇꯧꯔꯒꯗꯤ ꯁꯨꯝ ꯐꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔ ꯍꯥꯟꯅꯒꯤ ꯁꯔꯀꯥꯔ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯁꯥꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯣꯏꯅ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯋꯥꯊꯣꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯏꯕ ꯃꯐꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯁꯥꯠ ꯍꯩꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯥꯠ ꯍꯩꯕꯒꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯥꯈ 10 ꯑꯣꯏꯔꯒꯁꯨ, ꯑꯗꯨꯒ ꯁꯥꯠ ꯍꯩꯇꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯎꯒꯤ ꯁꯥꯕ, ꯖꯤꯡꯒ ꯀꯨꯞꯄ, ꯏꯒꯤ ꯀꯨꯞꯄꯁꯤꯡ ꯑꯗꯨꯅ ꯂꯥꯈ 5 ꯄꯤꯔꯒ ꯌꯥꯔꯒꯗꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯃꯣꯗꯦꯜ ꯚꯤꯂꯦꯖ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯨ ꯁꯦꯝꯒꯠ ꯁꯥꯒꯠꯂꯒꯗꯤ ꯆꯨꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯅꯤ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ꯫ ꯃꯈꯣꯏꯒꯤꯗꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥꯗꯨ ꯃꯇꯝ ꯆꯥꯅ ꯀꯥꯞꯄꯣꯏ, ꯃꯇꯝ ꯆꯥꯗꯅ ꯀꯥꯞꯁꯤꯜꯂꯅꯤ, ꯈꯔ ꯑꯃ ꯀꯥꯞꯄꯅꯤ, ꯈꯔ ꯑꯃ ꯀꯥꯞꯄꯣꯏ, ꯑꯃꯗꯒꯤ ꯄꯩꯁꯥꯗꯣ ꯂꯨꯄꯥ 35 ꯀꯥꯞꯄꯦ ꯂꯧꯔꯦ, 30 ꯀꯥꯞꯄꯦ ꯂꯧꯔꯦ, 30ꯗꯣ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯅꯤ, ꯃꯊꯪꯒꯤ 30 ꯀꯥꯞꯄꯦ, ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯦꯇꯥ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ IDP ꯁꯤꯡꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯐꯪꯗꯒꯦ, ꯌꯨꯝꯒꯤ ꯄꯩꯁꯥꯁꯨ ꯀꯥꯏꯊꯣꯛꯈꯤ, ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅꯁꯨ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯨꯟꯅ ꯈꯜꯂ ꯊꯥꯡꯒꯗꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯃꯤꯌꯥꯝꯅ ꯉꯁꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯂꯥꯎꯔꯛꯏꯁꯦ ꯃꯔꯝ ꯆꯥꯗꯕꯅꯦꯕ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯔꯝ ꯆꯥꯅꯅꯕ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯈꯣꯏ ꯈꯜꯂꯒ ꯇꯧꯒꯗꯕꯅꯦꯕ꯫ ꯂꯩꯉꯥꯛ ꯂꯩꯔꯤꯕꯅꯤ, ꯂꯩꯉꯥꯛ PR ꯂꯩꯉꯥꯛ ꯂꯩꯔꯤꯕꯅꯤ, PR ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ, ꯈꯟꯅ-ꯅꯩꯅꯔꯒ ꯍꯥꯏꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯗꯩꯁꯤꯗ ꯃꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯒꯠꯀꯅꯤ, ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗꯣ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ, ꯑꯗꯨꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯣꯔꯇꯦꯖꯁꯦ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ? ꯑꯩꯈꯣꯏ ꯃꯗꯨ ꯑꯩꯈꯣꯏ ꯋꯥꯔꯜ ꯕꯦꯡꯛꯗꯒꯤ ꯂꯧꯁꯤꯔꯥ, ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯗꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯔꯤꯂꯤꯐꯇ ꯊꯥꯗꯅꯕ ꯄꯩꯁꯥ ꯐꯟꯁꯤꯡ ꯃꯗꯨ ꯂꯧꯈꯠꯁꯤꯔꯥ, ꯃꯗꯣꯝꯗ ꯑꯣꯏꯅ
ꯋꯥꯈꯜ ꯊꯥꯗꯔꯒ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯅ ꯃꯤꯒꯤ ꯇꯁꯦꯡꯅ ꯂꯩꯇꯕ ꯂꯥꯏꯔꯕꯁꯤꯡꯗꯨꯗꯒꯤ ꯃꯣꯏꯅ ꯂꯨꯄꯥ ꯀꯔꯣ ꯃꯤꯁꯌꯨꯁ ꯇꯧꯕꯗꯤ ꯌꯥꯔꯒ ꯂꯩꯇꯕ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨꯗꯒꯤ ꯂꯨꯄꯥ ꯂꯥꯛ 3 pigani lakh 5 ka pigedabna lakh 3 pini haibugumba adai lakh 10 pigedabduna madu handare haibugumba maram sadaba mayam ma sumba mayam se maji yaningi makoi ki pocket pigedabsu nate India government ki paisa ni ma India government ki paisa sing je kamai tong na fallo ko dage haibu ko tada gadam ne ba adom do ne sat kedam ne ba adu natabida kamai tong na aikoi gi sakhut ke dage haibu jo adom da khandana ꯐꯩꯅ ꯅꯥꯀꯜ ꯑꯃꯗ ꯄꯩꯁꯥ ꯍꯟꯗꯅꯕ ꯈꯜꯂꯒ ꯂꯩꯔꯒꯗꯤ ꯀꯔꯥꯏꯗꯒꯤ ꯏꯔꯥꯡ ꯊꯣꯛꯄ ꯇꯥꯕꯅꯤ ꯏꯔꯥꯡꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯒꯃꯦꯟꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯇꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯧꯕ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯞꯄꯒꯤ ꯊꯕꯛꯁꯤ ꯇꯧꯕꯤꯒꯅꯨ ꯒꯃꯦꯟꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯚꯤꯂꯦꯖ ꯑꯃ ꯑꯣꯏꯅ ꯃꯥꯟꯅꯕ ꯌꯨꯝꯁꯥ ꯑꯃꯗ ꯁꯥꯕꯤꯔꯒ ꯃꯣꯏ ꯍꯟꯖꯟꯅꯅꯕ ꯅꯣꯏ ꯍꯟꯖꯟꯕ ꯌꯥꯔꯦ ꯍꯥꯏꯅ ꯃꯈꯣꯏꯕꯨ ꯃꯐꯝꯗꯨꯗ ꯆꯪꯍꯟꯅꯅꯕꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ